अहनबदा मरोइबा पाव चौखट थौरांगी प्रोजेक्ट पाइखटपा मतमदा लौ उबा यादबा मफम अमदी चिंग्या तमयादा पाइखटपना लौफम कनबा ngamgani हाइना डेप्यूटी चीफ मिनिस्टर वाई जॉय कुमार फोंदोकले खुरुमजरी ISTV पाव मीटिंग ताबिरिबा सिंबो तराम नोकचरी हौजिक पाव मचा खाइना पिजरी चौखट थौरांगी प्रोजेक्ट पाइखटपा मतमदा लौ उबा यादबा मफम अमदी चिंग्या तमयादा पाइखटपना लौफम कनबा ngamgani हाइना डेप्यूटी चीफ मिनिस्टर वाई जॉय कुमार फोंदोकले वाफम असी लौमी सिनमी अपुनबा लुपना सिंदुना नोंगमगी ओबा साइकिल रैली अमा कंगलागी नोंगचुप थंगबा होजंगदगी लमथाबगी थौरमदा वाफम असी मिनिस्टरना फोंदोकिबनी लौफम कंसी महौसागी खल काहेनगुमसी हाइबा पांदमदा मणिपुरगी मफम सिनबा थुंगना पाउजेल अमा पीनबगी पांदमदा साइकिल रैली असी पांगथोकिबनी मिनिस्टर जॉय कुमार ने इंडिया के अतोप स्टेट अमदी मालेम की लेबाक अतेगा येंगनरुबदा मणिपुर की लौफम असी यामना अककनबा ओइबा लमहांग ओइबा लमथोइना लेतबा स्टेट अमनी मरम अदुना गवर्नमेंट की माइकैदगी ओइरो लनाइगी ओइरो प्रोजेक्ट अमा पाइखटपा मतमदा लौ उबा याबा मफमदा पाइखट पीदबा फै तंगाई फद्रबदी लौ उबा यादबा मफम अमदी चिंग्या तमयादा ओइना पाइखटपना लौफम कनबगी मथक्ता महौसागी खल काहेंदना थंबदा अचौबा मतेंग ओइगनी हाइखी स्टेपनी एखोइगी मणिपुर दे लेबसिद एग्रीकल्चरल लैंड शेप तवा वेटलैंड शेप तवा नत्रगदी इकोलॉजिकल इंबैलेंस अमा लाइसे मसी सुमाइ तो अखोइना चेक तौदगी अमुके हेने हेने लाखनी फ्लडिंग तौबा करुम त नोंग तादबा खोतबा सुम ले मैम से मसी चेक तौने दमक ताइ बसी कनु तो डेवलपमेंट कनुसिप प्रोजेक्ट सिंग से वी शुड कनु दा ngसाइगी स्मॉल हिल लेबसिंग से मसीगी मनाक्ता एडिट अदाइदा ngसाइ एग्रीकल्चर तौकन फार्मिंग तौकन यामन कन सुटेबल ओइदबा लमदो मदु अदुगुम सिनबसे मसीगी कनुसि शिफ्ट तौबसे मसी am दरका ओय मणिपुर की राज्य सभा की सीट अमा हांगदुना लेरिबा असी मेंशनबदा आउटर की मनुंग चन्ना बोट थादबदी यारगा लेप यादबा कॉन्स्टिट्यूएंसी निपान की मनुंगदगी मियोय अमा खनबीनबा थौबाल डिस्ट्रिक्ट MP कैंडिडेट डिमांड कमिटी ना दाबी तौरी ngasi Manipur Press Club ta pangthokpa paugi mifam amada committee asigi convener Y Thambalna Rajya Sabha gi MP Haji Abdul Kalam na February 13 da lekhidabadagi sit asi hangduna lakpani committee asina hiram sigi matangda Prime Minister dasu mamangi kuntareta cherol ama pisinduna constituency nipan asidagi mihut ama pibi naba takshin kre Hairok Wangjing Tentha Khangabok Wabagai Kakching Hianglam Suknu amasung Jiribam Kendra dagi matik chaba miyoy ama thabiduna matam sang na MP oibagi hak phanglaktraba kendra nipal asigi mihut thabiyu haiki jet competent oiba government asina akoina masi mi sim khandaba yadi aibe wadi leite mi si competent ne na khanba adu leihidriba Abdul Salam chu adumangni हाइबा कंसोजी निपान सी मनुंगी दुन खनबीखी अदुमा मतम चादना मरावक्ति बदी लेहिद्रे हौजिकसो मसी कंसोजी निपान सिदगी कैंडिडेट असी खनबीओ मणिपुर की ट्राइबल एरिया सिंह पुनसिलगा यूनियन टेरिटोरी दगी तादबा तोखाइबा एडमिनिस्ट्रेटिव यूनिट अमा सेंबिनबा ऑल ट्राइबल स्टूडेंट्स यूनियन मणिपुर अत्सुमना इंडिया की प्रेसिडेंट प्रणब मुखर्जी दा तक्सनख्रे मणिपुर दा लेरिबा ट्राइब सिंह की कॉन्स्टिट्यूशन पीबा हक फंगनबगी दमक आर्टिकल 239 अमदी 239 ए की मखादा यूनियन टेरिटोरी दगी तादबा एडमिनिस्ट्रेशन यूनिट अमा सेंबा तंगाई फदे मणिपुर की निंगथौ बुद्ध चंद्रना इंडिया गवर्नमेंट का मर्जर एग्रीमेंट साइन तौनखिबा मतमदा निंगथौना ट्राइबल मियाम की मिहुत ओइखिदबा मरमना ट्राइबल सिंगी लम इंडिया दा पुनखिबगी वाफम अयाबा पीफम थोकते साइन तौनबगी थौरमदा ट्राइबल लुचिंगबा मत याहोन खिबा लेते ट्राइबल मियाम न मसागी तुंगी फिरेब लेपचनबा चुराचांदपुर चांदल सेनापति उखरुल तमेंगलोंग अमदी जिरीबाम पुनसिलगा था अहुंगी मनुंगदा यूनियन टेरिटोरी दगी तादबा एडमिनिस्ट्रेटिव यूनिट अमा सेंबियु हाइरि चथोक चसिंदा लंबी की खुदोंगथिबा थोक्तनबगी मतांगदा नोंगमुगी ओबे लीगल अवेयरनेस थौरम अमा ख्वाइरंबल कैथेलगी पौना कैथेल मचिंदा पांगथोखरे Manipur State Legal Services Authority amasung Traffic Control Police Imphal West na sinduna pangthokiba tharam aduda District asigi SP Herojit, Additional SP Law and Order Dr. Ibomcha, Additional SP Priya Darshini, DSP Traffic Ratna Ngasepam, Traffic OC O Dorendrosu Sarukyaki.
Ratna ngasepamna traffic police amasung miyam anigi marakta leiba ahoba asi menkhatpa ngamnanaba asigumba awareness program asi sinbani haiki. SP Herojitna mi chillaba khwairambal kaithelda miyam ga hakthengnana mayoknari basi traffic police ni masi ningthina control toba ngamnanaba tungkoiba thausil ama mathau tare. Hiram siga mari leinana government the proposal ama tauba laikre hairi. Traffic se pura strong tonganba unit amo ONB hoidana koi proposal tauba lai. Adu proposal si akoi police headquarter ki akoi assumption site tagi di yamna phajana adum yabire adu akoi government da mase propose taw usul lai gare adu government taw yakani hai bi asasu lai karigum matam traffic si kaw ma khai sira natraga kitan laithok laisin taw hai gadra madu khara taw dabadi nate adu hai riba koi traffic ki SP ma laba adu mai tungan ba budget ma laktana adagi traffic ki oina me se recruitment tawraba adu matamdadi koi traffic ki mi sigi training ga phajana pidana koi tongan ba mayo na madal lagani haidana I asa tabjai Thongju Part 1 amasung Part 2 Imphal East ki Club Tara Turki apunba forum gi mifam ama pangthoktuna handaki khutsem gi ising ichau thokibagi matangda kupna khana nainakre singjamaidagi lilong faubagi oina thokriba ichau adu maru oina ariba turel amanbi paring mangselakpadagini Maram aduna turel asi kannana bawarep lokre ahan ba khongthang oina singjamaidagi lilong faubada national highway gi mamang maningi map sing thidoktuna iram khonglam sing masak khangdoktuna government ta pukhatuna tangai fadaba thabak sing lokatnaba takshin gani hairi National highway da gari thoriba driver singi oiba free medical camp ama ngasi TDC gi mityeng makhada All Manipur Road Transport Drivers and Motor Workers Union na sinduna sekmai nongthombam da pangthokre Camp aduda doctor amadi paramedical staff singna tongan ba makhalgi anaba singi lying baga loinana hidak langthak singsu lemna yenthoki SK Betula Koba driver amana tumba chaba mafam khangdana chatliba driver singi damak asigumba camp pangthokpasi yamna phaba khongthang amani masina driver singbu makhal kayagi laina narakadabadagi ngakhoba ngamgani haiki अभी यहाँ ड्राइवर यूनियन मिलके सब हम लोग ट्रीटमेंट करा रहे हैं बहुत भला काम है इनका और अच्छा काम करे इन लोग सबके लिए भलाई कर रहे हैं ड्राइवर यूनियन के लिए बहुत शुक्रगुजार हूँ AMRTD MWUगी Secretary M Anil Maitena layeng bagi matam fauba fangjadaba driver singi damak akhanana medical camp asi pangthokpani Atuba matamda Imphal jiri lambi cheliba driver singi su asigumba camp ama pangthoklagani hairi Taramatoi Shuba State Assembly election da season nakiba gari singi pifam thokpa awaman pibidre Atuba matamda pithoknaba hotnadrabadi Manipur da leiriba transport organization sing punsinduna khongjang changsilakani haina United Bus Owners Welfare Association gi General Secretary B Dhanvir Sharma na phongdokre Wafam asi ngasi mahako nakiba amada phongdorakibani B Dhanabirna makhatana ECI gi poktak matung inna CEO Manipur na election hodringaida gari gi awaman chada yangkai pithokani loiraba matung da chada yangkai pigani haikiba wafam adu ngakna chatre hojik district kharagi gari gi awaman pirabasu ayamba district sing pithoktana leiriba asi atuba matam da pithokadabani haiki election ki akogi CEO dewanganna akogi 50% paisa pini aduga hek loibaga akoi full payment tawni haibado madu ngasi amta panthoktre hojik akoi paisa supi pidaba advance supi daba ada finance bill supi daba district mayam jawre adu masi yamna thuba matamda pithoknaba akogi mari leinaba singa sinbiyo kari Sajibu Kudol Tamba igi khongul libagi thoram ama thamna pokpi yaksang sports committee langjingna sinduna pangthokpaga loinana ahal lamal singda Kudol pot piduna thaunikre W Surendrajit Kauba committee gi vice president of Phongdorakpada ahal lamal sing asi award apana thanba punsi marel amada leiriba asi kokhanaba amadi makoi bung thogatpa oina thoram asi pangthokpani mamangda su committee asina sinduna lukhrabi singda sel gi mating pikibasu leire Asigumba thoram asi makhata na chahi khudingi chathagani Manipur gi miyam su igi khongul liba amasung ahal lamal sing luna tawbagi chatnabi leheningi haiki thala ba matamduga ekoina naha oiba ekoina ekoi leiri ahansing oiraga su khungda waroba naitaba pendaba leibiganu Dhanamanjuri Community College na Media and Entertainment Skill Council India gi makhada pangthokiba
BVOC Digital Multimedia Technology ki National Skill Qualification Framework Level 4 da Mai Paklaba Singi Manamatum DM College da Laiba Community College da Pangtokre. Punna Mahiroi Kuntram doi assessment asida qualify oikre. River and Environment Protection Society Manipur amasung Laipung Wana Sinduna Cycle Rally ama Yumnam Lekai dagi Nongmaibung Fawba Chatkre. Awon ba amagi damak cycle haiba wakalda miyam da paujil piba khongjat adu Speaker Y Kem Chan lamthaki. Speaker Imphal bu nan lehenabagi damak mari leinaba department singa khutsam naduna survey ama pangthoktuna madugi makhada thabak paikhatnaba thaurang tawre hairi. Asagi organization sina pamiba thinmasi Bharat Sarkar nasu lokhat ki aina leiriba khongthanga chana banina masi athuba matamda sigi matangda concerned minister amadi khoi concerned department singa loina seminar ama tawrakanda kamai tawdna waste management plan si khoi city area sidagi am smart city aina oirakadri potu ge advance oina sarugo moina pakat pa yagada ge ba pochi athuba matamda organization siga pullakanda khoi seminar ama tawrakanda white paper ma pothoga madu pakat chargani. Poppy Pambi Thariba Singi Sinfamasi Hongdok Handuna Atopa Hingba Yananaba Lambia Mapibinaba Government na Honari Haina IFCD Amasung Youth Affairs and Sports Ki Minister Letpau Hakipna Fongdokre. Masigi Damak Poppy Pambi Ki Mahuta Lemongrass Oina Thananaba State Government na Yanaba Chandel District Ki Aihang Kulda Ngarang Pangthokiba Miyam na Mahakpu Okpagi Tharamda Mahak na Wafamasi Fongdokibani. Tharamadu Village Chief Church Leader Amadi Kunjag Singh Kayamarum Saruk Yaki. NLCPR gi makhada lupa crore yankai changna aihang khulda mini stadium ama saragani mapuroiba leikhidrabi nupi singi akhanna scheme ama su paikhalagani haiki Taramathoi KV Khongman feeder hayeng pung 10 dagi nungthil pung 3 fawba semjin sajin gadaba maramna mai mutkani masina maram oiraga singjamai kongba lambi uchekon amasung akam patamai fangloi haina komba subdivision gi manager Uma Laishram gi cherol amana khangalakle Paugi marak thatna atenba break matang logjari. Hakchangi labor solak padagi puju singaktaba hakchang choktarba tumba chaba yaraktaba khong hama nungayaktaba singidamak amatta nairba upaidi jolip syrup amasu jolip capsule bu changni sinabiyo. Combined tutorials for CBSE admission open. Class 9, 10, 11 and 12. CBSE 6-month regular foundation course. Class starting from 6 April. Class 11 CBSE 3-month foundation course. Class starting from 10 April. Vacation course for Navodaya, Sainik and Outsiders. Class 9, 10, 12. For details, contact Combined Tutorial Office, Sagolban, Moirang Lerak Machin, Bus Parking Imphal. Irudio Coaching Institute. Admission open for 5 months. CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kesampa Thuchom Lekai behind Belgio Hotel. Contact number 8131025634. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Established in 1935 in India, the British Institute is accredited by DOEACC for computer courses in O and A levels and other package and certificate courses. Conversational English courses with BBC audio video aids. Anything you can do, the British Institutes can do better. Oza Pain Relief Ointment Khwang naba, kok chikpa, tang chikpa, phu naba na singbada sinaba yarba, lipsap grupna puthok saba Oza. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water.
Break matung da taram nokcheri hoji makha taba pauda All Manipur Art and Culture and Sports Development Society na sinduna tara tareklak shuba Peace and Communal Award yenthokpagi thoram lamyan ba sanglen da pangthokre thoram aduda ningthau laisemba sana jawba Manipur State Minority Commission gi chairperson Dr. Burhauddin Parliamentary Secretary K. Robindro su saruk yaki Society के Secretary General Aftab Hussain na Manipur की Governor Oiramba Bed Prakash Maruana lisingani की June kunmathoida award asi hogdokhi bani haiki sing da to community mayam sulai the mapung oina ko ni singmi haina haraga hariba community mayam sing se nuksi sana na himina ba sport makhakte gi mapu makhakte gi kusem ni lamdam sida laminer ba ko ko nuksi sana na himina da bani habi wakhalo ni pam oizaba adumba अखोई वाखलोनी अमसुंग मसीना अखोई लाइमिनरिबा अखोई मसेन अमगा मगा नुसिनदबा थीनबा हाबे पोतो अखोई मतुंग अमना तौरोसी हाबी वाखलोंदा सागसबनी BJP na luchingba and biren gi government ki employee khudingi macha machu sing government ki mahilosheng da soidana tamhangada bani natrabadi thagi tolok kakkane haina phongdorokliba wafam apunba mahire sinpanglup AMS na Manipur da thagat pa phongdokli Chief Minister na phongdokliba wafam asi mahiroi lup asina mapum fana sawatkani athubam matamda government ki maikei dagi order ama thoktuna thabak oina paikhat pa hona ba appeal tawri Hojik lamdam asida coaching center amadi private school kya linkhatuna achoba sendan lambi ama oina khanari makoi masel hidana duna afaba mahiroi munaba amadi sel piduna laibagi chatnabi ama tawrakli Masina government school mutharakpagi achoba maram amani government ki lairiba facility asi matamga chanaba oidre maram aduna mama mapa oibasingna su machasingbu private school da laiba laitaba thidana mahai tamhanaba honari Education as Directorate ki makhada thabak puba sing district ki JEO singna chang naina yengsinba chatpa watpadagi government ki school sing mutharapagi maram amani maram aduna inspection team ama semduna school da chattuna yengsinba chatpiyu Chief Minister ki wafam asibu saugat pagaloina government ki mahiloisang sing amadi masiga mari lainaba government ki office sing da mahiroi singa akhanaba sel ama yengsinnaba chatpa horagani hairi Patanjali Kisan Seva Samiti Imphal West Amadi Konthauja Makha Lekai Patanjali Yoga Center Anina Khutsam Naduna Kisan Divas Farmers Day gi Thauram ama pangthokre Konthauja Makha Lekai de Leiba Ibudong Nongda Lairen Pakhangba Community Hall da pangthokiba Community Hall the Tourism Amadi Information Technology ki Parliamentary Secretary Dr. Sapam Ranjan Patanjali Kisan Seva Samiti Manipur State ki Razya Kisan Prabhari N.G. Kali Singha, Urembam Jila Parisad ki member Chanam Bijanti Devina Saruk Yaki, Dr. Sapam Ranjana Pitrivi ki Miyam na Pamnaraba Saje Nama Oiriba Yoga United Nations su Masigi Numit Palan Thoram Pangthok Naba Numit Lepkre. Yoga ki Kanaba Mipung Kudimana Loba Tangai Fade Patanjali Hakchang da Soholoi Daba Pothok Kaya Puthokli. Miyam na Pothok Sing Asi Pamne Seasonary Haiki. Lambal Booth Level Committee amasung Works Department Committee na Lamsang Kendrigi MLA S. Rajan Opagi Thoram ama Lambal Primary School Ground da pangthokre MLA Rajan na Lambal asi low singubagi khudong chaba leirabasu kanaba lowbagi changdi hantharakli masin na hongna na amu hongnabagi damak mahaki maikei dagi pi biaba mating pigani hairi Thoram aduda BJP Imphal West ki President Khaidem Ibohal Lamsang Mandal ki President Y Muhindro Mayang Langjing Gram Panchayat ki President K8 Sanatonsu Sarukyaki Imphal East Police Commando amasung Taruk Suba Assam Rifles ki apun bakangbu amana kairao awang lekai thongkhong dagi UNLF ki active member ama fare hairi Police Department ki PRO ki Chero Lamana Fagalaba Mio Esigi Maming Asem Bablu Chahi Kulhumdoy Apopa Chandramani Langdum Maning Lekai Pukri Achoba Manaktagini Hauzi Aroi Bada Maruiba Pau Amukahna Chokwa Tharangi Project Paikat Pamatamda Low Ubaya Daba Mafam Amadi Chingya Tamyada Paikat Pana Low Fam Kanbang Ngamgani Haina Deputy Chief Minister Y. Joy Kumar Fongdokli
Hojiki oina ISTV na pizaba pau matang asida loisinjare miyeng tabire basingbo khurumjari.